Ngasisu mahusagum miyamgidamagta nungaraba phunga wari mapuduna laksari wari asibu thabirakpana Anamika. Thaina mamangaida asoba chingya amagi manakta apikpa khungang amada ngangbi kaubi nupi masa ama leirami. Ngangbi masak mataw yamna phajabi ingtappi puksel saubi minungsi leibi yamna gyan tabi nupi masa amani. Ngangbi na hujik leiminariba mama mapa asi mabu hek pokpiba mama mapa sengma nate piklingaidagi ngangbibu ayokpa mama mapa asina yamna nungsina luna sana yolakpani ayokpani haiba khangandaba makha yolakpani. Aduga ngangbibu yokliba mama mapa ani dugi asengba makhoin hek poksaba masanupa phaibok amasu leirami. Makhoi animak ngangbigi makha mokpa ngaktani. Makhoi masin manaw ahumsu yamna nungsi sanana loinarami masigi mafamda mokpa anidu yamna kezaduna oinazaduna ayama matamda masigata loinaduna sanaduna ta leirami. Asigumlaba masa ahumgi kumhai asida mama mapa anigi apenba awaba pothapam oizarami. Adubu ngangbi ayama matamda matanta wahang amadi adumak hangzay maramdi magi mama mapa amadi mokpa animak masam loina musinmoy aduga ngangbidi magi masamdu ngangsangangi. Aduga yama matamda mana pamzaba saningba sa taksi mokpasinga manadaba mokpa aniga maga apama khenarami. Mataw kaya sida ngangbi matanta wakal kaya kanjay adubo mama mapa amadi mokpa anigi nungsibana humnamak adumak kauthoki. Nongma mamaduna imungi thabeng khangkana loisilingay mapadusu mamagi mateng pangdun leiringay ngangbi mokpa aniga loinana sanaduna leirami. Mokpa aniduna masigi asang masang madu masi paiduna makhoi anigi naton sumangna thamlaga mamaga mapagabu harauna kauduna hairai. Ima baba tu yengo akhoi anigi koi pale adusu angangba. Asi hairaga angang nupa masanidu harauna sannajarami. Mama mapa anisu masasingi matawaduda awaba pumba kautuna haraw nokminari. Angang nupa masa maduna amuk makata na hanglai. Ima kaigino akoigi samna loina muraga akoi sigi masamsina ngangise. Mama mapa anidu masagi wahang aduda ngahak masadu pakhatli. Mama aduna wa thaidokduna hairai. Nakoi ani mapandane namanabasinga ngahakta sanaru chalo. Angang nupa masani dusu karisu kanjiluda adumak mapana senthokduna sanaba satkre. Ngangbi nahan makai mathanta hangjarpu wahangdu matang jari khanduna mama mapa anigi manakta tamna sangsilaktuna hanglai. Ima baba kaigino mama baba anidi aduga inawani kisamsu loina muraga aina nganglibase. Mamadu kumpham khangdaduna ngahak leiringai tanjaduda mapaduna kumlai. Ihe masibu wa oin hek tawradana masinane nangi tongana aikhoiga manadaba magunni isona nangonda khakpibirakpani miyoiba mana pak phangnaba nate. Mamadu pakhatpa maga loinana khanghaudana hairai. Pumnamak manadrabasu khoina nangbu asuk nungsiribasidi nang aikhoigi sani. Wayadu haiduk luraga mamadu mana haiba wadu karino haina khanjay. Mapaduna waridu kauthoknaba hairai. Isana pamjaba sangom kirado ngasi yausi. Ngasi ai lao mama asidi hausi. Asumna mapaduna wafamadu thaidokre. Mamadu masanupigi sangom kir hauba loiraba matung masanupa anidubusu sangom kiradu chaminanaba kaurami. Masanupa anidu laklaba matung sangom kiradu puthorpa matamda masanupa anidu mamaidu sugalaga hairai. Ai sangom kir chaningde. Nupa masa madu sairai. Aisu chaningde tanoina jage. Amaduna amuk makha tarai. Aisu tan jage. Ngangbi kaisu khandana mokpa aniduda onsinduna hairai. Asuk hawasibu chaningdi hai piro ai loi chathokki.
Asumna haiduna mupani saruktusu mana lawsili. Asumna nongma nungsa yamna saba nungthina ma ngangbi mathanta chingyadomda hangsit langba sumlaklami. Mana lakliba mafam aduda fazaraba makal makalgi masu masugi lei kaya ama satlami. Leisingdo ubada ngangbi wakalda khali. Onthokna fazakreda leising asidi. Masikra hekiki duga imada kaitil yolalaga sil pangaga ima babagi mateng pangba yarani. Asi khanduna ngangbi leising adu khara heklami. Leisingdu ngahak heklaba matungda ngangbi upambi asawa magi makhongda ngahak phamduna. Asaba nungsa adu urumaduda phamduna inghanduna potharami. Ngayak asum phamlambadagi ngangbi waraduna upamidugi makhongda ngathaduna tumthakre. Manu mikap thorak matamdadi numit pungta taduna leirami. Maikai marimak pungmamamduna leiramli. Ngangbi pakhatna sidi mamamedana haidi mataw karamna yumda hangani. Ngangbi phuk awgalaktuna maikai khangdana mayumna chatlibani haiduna asum chatlami. Ngayak asum lakpa matamdadi yamna ingba unpuwa nungsitna magi akoipaduda kana sisilai. Ngangbi makot anidu karan chatlaga mapamum aniduda kana konsinjaduna mayadu kadak ningpu makai asum manunglumna sangsilai. Changsilakliba makai ingmasu adum henjilai. Ngangbi chatliba lambi adu mayum taba lambi natri ma lambi mangle khangladuna ahingduma leknaba mafam oina thirai. Asum lakpa matamdadi ingthamthasu natana un mapak pungau ngongna taba mafam adugi upal wapal pumnamak unna loina kupsinduna leirami. Ngayak asum laklaba matungda yum ama leiba ngangbi na urami. Ngangbi yum adugi thongudu leplaga thongdu kana thilami. Mi kabu phawa nangdringai ngangbi ingmani hemankhibana yum adugi thongjiladuda lepa ngamtraduna tutharaklami. Man hek laimaida tutharakpaga imung adudagi maingaladuda yamna wangchauba nupa amagi mami taba ngangbigi mamita uron saron urami madu ubada ngangbi masinda. Ay pamukta kanbiyo. Wahay asi hayramlaga ngangbi wakaladumok mangkri. Matangga yukta ngangbi na mikap turok matamdadi sauraba fazaraba pamung amada fazaba ningthizaba mamal atangba mon lawa phaijupsuptuna yamna lumna nungaina tumdun leirami. Ngangbi mathanta masina sonjai aina leiribasibu kathaidana. Ngaya khallaba matungda ngangbi ngarang mana hingmadu lakibadu ningsinglai. Oh, ngarang ai yumasigi thongda thonghangbi na magidama thong thinki ko tukaide aduma wakal tatna dumna bazani. Asumna khanduna ka adugi akoibadi yenglakpa matamdadi phamung adugi manakna kana thariba table aduda asada khara ningthina sem saduna thamlami. Ngangbi ngarangdagi kari sarakribana chaklamba hemankhibana leiramliba chanabasing adu prap yamna thuna charami. Chabadu loiraduna ngangbi ka adu asum kon yenglai. Ka adu leiriba upu kangthol pulam khudingmak mamal yamba atang mangaktani adubu singbidabagi oigadra posising adu ufuli thangna mirang ithuna loinamak leiba urami. Ngangbi wakalda khali ais ngaranggi nupadubu kana oirigaba mahakpu kadag leibzano amukta yengluki. Asi kana ngangbi ka adu dagi thorai. Ka adu dagi hek thorakpaga sauraba mayai ka malerami. Ka adugi kasin oina may tikpama masu lerami. May tikpama duda miyay salaba makoy marang isomsom manupa ama zakri madapamduna may tiktun leibadu ngangbi na urami. Ngangbi nupa adugi manata sang silai. Ngangbi hawkalagtuna maki manata changlakpadu ubada may thongda minok amata siyawda sukla kung may thongda konzel saurap tawna nupa adu nairai. Nang hawkalaglabra. Ngangbi nokfay tawna nupa adu na hangnaglibadugi paukumpirai. Hawkale ngarangaygi iting pangbibagidama hainingay laydana tagadjari. Nupa adu na makatarai. Pare
Hꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯈꯜ ꯂꯥꯛꯂꯕꯅꯤꯅ ꯅꯣꯡꯁꯨ ꯉꯥꯜꯂꯤ. ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯄꯥꯈꯠꯅꯔꯝꯂꯒꯅꯤ. ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯨ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯔꯛꯂꯝꯃꯤ. ꯉꯥꯡꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯂꯣꯛ ꯈꯨꯔꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯂꯣꯛ ꯌꯥꯝꯅ ꯈꯨꯔꯦ. ꯏꯁꯥ ꯉꯝꯗꯕ꯭ꯔꯣ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯔꯥꯏꯕꯛꯇꯨ ꯁꯥꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯒꯦ ꯈꯟ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯉꯥꯡꯕꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯃꯇꯨꯡꯗ ꯈꯤꯇꯪ ꯍꯟꯗꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯆꯠꯂꯣ ꯍꯥꯏꯔꯗꯤ ꯀꯣꯛ ꯆꯠꯂꯣꯗꯅ. ꯃꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇ ꯉꯥꯡꯕꯤ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ. ꯃꯥꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯉꯥꯡꯕꯤ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯟꯖꯩ. ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤ ꯈꯛꯇꯗꯅ ꯎꯟ ꯇꯥꯔꯤꯕꯁꯤꯕꯣ? ꯃꯄꯥꯟꯗꯅ ꯇꯥꯗ꯭ꯔꯒ? ꯑꯩꯈꯣꯏꯒ ꯏꯔꯥꯞ ꯂꯥꯞꯅꯕ ꯃꯐꯝꯁꯨ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯈꯨꯜꯗꯨꯅ ꯏꯅꯤꯡ ꯇꯞꯄꯁꯤꯅ ꯑꯣꯏꯗꯨꯅ ꯍꯩ ꯂꯩꯊꯤꯅ ꯄꯥꯟꯗꯨꯅ ꯍꯧꯗꯨꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯍꯩꯅꯝ ꯂꯩꯅꯝꯅ ꯄꯨꯡꯊꯟ ꯊꯜꯍꯧꯔꯤ. ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ. ꯉꯥꯡꯕꯤ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯥꯅ ꯉꯔꯥꯡ ꯂꯩ ꯍꯦꯛꯂꯒ ꯇꯨꯝꯊꯈꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ. ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯃꯥꯒꯤ ꯃꯃꯤꯡ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯂꯥꯞꯇꯛꯅ ꯉꯥꯡꯕꯤꯅ ꯎꯔꯝꯃꯤ. ꯁꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯉꯔꯥꯡꯗꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯡꯕꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯀꯣꯏꯂꯥꯎ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯖꯔꯤ. ꯃꯃꯥꯅ ꯏꯃꯥꯒꯤ ꯕꯦꯃꯥꯎ, ꯉꯥꯡꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯈꯨꯝꯂꯛꯎ ꯀꯩꯗꯧꯕꯒꯦ? ꯃꯄꯥꯗꯨꯁꯨ ꯃꯉꯥꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯗꯨ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ. ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯧꯔꯤꯕꯗꯨꯗ ꯉꯥꯡꯕꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯀꯧꯔꯛꯏ. ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯉꯔꯥꯡꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯕ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯄꯥꯈꯠꯂꯝꯕ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯩ. ꯃꯄꯥꯅ ꯍꯪꯂꯛꯏ. ꯏꯄꯥꯒꯤ ꯕꯦꯃꯥ, ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯊꯤꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯨꯔꯦ. ꯊꯋꯥꯏꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯔꯨꯔꯦ. ꯃꯃꯥꯗꯨꯅ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ. ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯁꯣꯝꯗꯒꯤ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯉꯥꯡꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ. ꯏꯃꯥ, ꯕꯕꯥ, ꯑꯩꯗꯣ ꯉꯔꯥꯡ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯂꯩꯁꯤꯡ ꯑꯁꯦ ꯍꯦꯛꯂꯒ ꯏꯃꯥꯗ ꯀꯩꯊꯦꯜꯗ ꯌꯣꯜꯍꯜꯂꯒ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯅꯕꯗꯤ ꯈꯟꯗꯨꯅ ꯂꯩꯁꯤꯡ ꯑꯁꯤ ꯍꯦꯛꯄꯅꯤ. ꯅꯨꯡꯁꯥ ꯁꯥꯕꯗꯨꯗ ꯋꯥꯃꯟꯈꯤꯗꯨꯅ ꯎ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯉꯥꯟꯊꯗꯨꯅ ꯄꯣꯊꯥꯔꯤꯉꯩ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯄꯨꯡ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯝꯕꯤ ꯉꯥꯎꯔꯨꯔꯤ. ꯑꯁꯨꯝꯅ ꯉꯥꯡꯕꯤ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯃꯥꯅ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯪꯖꯐꯝ ꯂꯧꯔꯨꯕ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯑꯃꯨꯛꯁꯨ ꯀꯣꯟꯁꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯁꯥꯗ ꯀꯅꯥꯅ ꯁꯦꯜ ꯇꯥꯜꯂꯨ ꯍꯥꯏꯒꯦ? ꯁꯦꯜꯒꯤꯗꯃꯛ ꯈꯜꯂꯨ ꯍꯥꯏꯕꯒꯤ ꯀꯅꯥꯅ? ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯛ ꯆꯥꯎꯅ ꯀꯟꯅ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯥꯁꯤꯡꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯃꯄꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯑꯁꯨꯝꯅ ꯉꯥꯡꯕꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯂꯣꯛ ꯀꯟꯅ ꯈꯨꯔꯒ ꯂꯩꯍꯧꯕꯗꯨ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯉꯥꯡꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯊꯕꯛ ꯁꯨꯕ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ. ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯁꯥꯟꯅꯕ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ. ꯉꯥꯡꯕꯤ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯐꯝꯂꯒ ꯋꯥꯈꯜꯗꯨ ꯀꯟꯅ ꯈꯜꯂꯤ. ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ. ꯃꯥꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ. ꯑꯗꯨꯒ ꯃꯥꯅ ꯅꯥꯗꯨꯅ ꯂꯩꯍꯧꯔꯒ ꯑꯩꯅꯗꯤ ꯀꯔꯤꯁꯨ ꯁꯦꯕꯥ ꯇꯧꯕꯤꯔꯝꯗ꯭ꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯕꯨ ꯌꯨꯝ ꯑꯗꯨ ꯆꯠꯂꯨꯁꯤꯔꯅꯦ? ꯏꯃꯥ ꯕꯕꯥꯁꯨ ꯍꯜꯂꯛꯀꯗꯕ ꯋꯥꯠꯂꯤ. ꯍꯣꯔꯦꯟ ꯁꯟꯙꯤꯌꯥ ꯌꯥꯆꯪꯕꯗ ꯍꯜꯂꯛꯀꯅꯤ. ꯑꯗꯨꯒ ꯏꯅꯥꯎ ꯑꯅꯤꯁꯨ ꯍꯣꯔꯦꯟ ꯊꯦꯡꯂꯀꯥꯟꯗ ꯁꯥꯟꯅꯕ ꯋꯥꯔꯕ ꯀꯥꯟꯗ ꯍꯜꯂꯛꯀꯅꯤ. ꯑꯩꯁꯨ ꯏꯊꯟꯇ ꯁꯨꯝ ꯌꯨꯝꯁꯤ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠ ꯆꯠꯂꯨꯔꯒꯦꯗ. ꯑꯁꯤ ꯈꯟ ꯉꯥꯡꯕꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝ ꯇꯝꯅ ꯁꯨꯝ ꯂꯥꯛꯂꯤ. ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯄꯒ ꯉꯥꯡꯕꯤ
ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡꯗ ꯊꯤꯜꯂꯝꯃꯤ꯫ ꯊꯣꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯉꯥꯡꯕꯤ ꯂꯩꯔꯝꯕꯗꯨꯗ ꯅꯨꯄꯥꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ?" ꯉꯥꯡꯕꯤ ꯄꯥꯈꯠꯅ, ꯑꯩ ꯉꯔꯥꯡ ꯁꯣꯝ ꯂꯩꯕ ꯀꯟꯕꯤꯕꯒꯤ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯔꯥꯡꯅ ꯍꯥꯏꯔꯝꯂꯕꯗꯨꯗꯤ, ꯌꯥꯔꯦ ꯆꯠꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯡꯕꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯗ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯌꯨꯝꯗꯨꯒꯤ ꯃꯌꯥꯏ ꯀꯥꯗ ꯂꯩꯔꯤꯕ ꯃꯩ ꯇꯤꯛꯄ ꯃꯅꯥꯛ ꯑꯗꯨꯗ ꯊꯥꯔꯤꯕ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯊꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯏ, "ꯌꯨꯝ ꯑꯁꯦ ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯂꯩꯇꯕ꯭ꯔꯣ? ꯅꯍꯥꯛ ꯈꯛꯇꯔꯣ?" ꯅꯨꯄꯥꯗꯨ ꯉꯥꯡꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯈꯨꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯂꯣꯛꯇꯨ ꯌꯥꯝꯅ ꯀꯟꯅ ꯈꯨꯔꯛꯂꯝꯃꯤ꯫ ꯉꯥꯡꯕꯤ ꯄꯥꯈꯠꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯏꯁꯤꯡꯒ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯉꯥꯡꯕꯤꯅ ꯄꯤꯔꯛꯂꯤꯕ ꯃꯍꯤꯗꯨ ꯌꯦꯡꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯥ?" ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯗꯨꯈꯨꯝꯗ, "ꯁꯤꯁꯤ ꯊꯛꯆꯤꯜꯂꯣ." ꯅꯨꯄꯥꯗꯨꯅ ꯃꯍꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ, "ꯃꯁꯤꯕꯨ ꯀꯔꯤꯅꯣ?" ꯉꯥꯡꯕꯤꯅ, "ꯂꯣꯛ ꯈꯨꯕ ꯐꯅꯕ ꯏꯁꯤꯡꯒ ꯐꯨꯠꯄꯅꯤ." ꯅꯨꯄꯥꯗꯨ ꯉꯥꯡꯕꯤꯅ ꯄꯤꯔꯛꯂꯤꯕꯗꯨ ꯂꯧꯔꯒ ꯊꯛꯏ꯫ ꯃꯗꯨ ꯍꯦꯛ ꯊꯛꯄꯒꯗꯤ ꯅꯨꯄꯥꯗꯨ ꯂꯣꯛ ꯀꯟꯅ ꯈꯨꯔꯝꯕꯗꯨ ꯐꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨ ꯉꯥꯡꯕꯤꯗ ꯁꯥꯎꯔꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯇꯞꯅ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯉꯥꯡꯕꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯉꯥꯡꯕꯤꯅ ꯑꯗꯨꯝꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯃꯌꯨꯝ ꯂꯩꯕꯅꯤꯅ ꯍꯟꯗꯕ ꯌꯥꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯉꯥꯡꯕꯤꯁꯨ ꯅꯨꯄꯥꯗꯨꯗ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯂꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯕꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯁꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯃꯌꯨꯝ ꯇꯝꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯉꯥꯡꯕꯤ ꯃꯁꯥꯗ ꯅꯨꯄꯥꯗꯨꯒ ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯉꯥꯡꯕꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯊꯕꯛ ꯍꯦꯛ ꯆꯠꯈꯤꯕꯒ, ꯃꯧꯄ꯭ꯋꯥ ꯑꯅꯤꯅ ꯁꯥꯟꯅꯕ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯥꯡꯕꯤ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯒ ꯉꯥꯡꯕꯤꯒ ꯑꯁꯨꯝ ꯂꯣꯏꯅꯔꯛꯄ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯛꯄꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝꯗꯁꯨ ꯉꯥꯡꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯅꯨꯄꯥꯗꯨꯅ ꯈꯪꯖ ꯍꯩꯖꯕ ꯀꯌꯥ ꯑꯃꯁꯨ ꯉꯥꯡꯕꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯒꯤ ꯐꯖꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯄꯥꯗꯨꯅ ꯉꯥꯡꯕꯤꯕꯨ ꯇꯥꯍꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕꯤꯒꯤ ꯋꯥꯔꯤ ꯄꯥꯕꯤꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯍꯥꯎꯕ ꯆꯥꯅꯕ ꯄꯤꯖꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯨ ꯃꯥꯅ ꯐꯝꯂꯤꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯦꯡꯀꯣꯠ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯤ, ꯆꯥꯁꯤ, ꯁꯪꯒꯣꯝ ꯈꯦꯔꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝ ꯈꯦꯔ ꯌꯥꯎꯕ ꯇꯦꯡꯀꯣꯠꯇꯨ ꯄꯨꯔꯒ ꯉꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯅ ꯁꯪꯒꯣꯝ ꯈꯦꯔ ꯑꯗꯨ ꯄꯨꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯃꯁꯦ ꯀꯅꯥꯝꯇꯅ ꯄꯥꯝꯅ ꯆꯥꯅꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒ ꯉꯥꯡꯕꯤꯒ ꯁꯪꯒꯣꯝ ꯈꯦꯔꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯅꯔꯛꯄꯅ ꯉꯥꯡꯕꯤ ꯑꯃꯗꯤ ꯅꯨꯄꯥꯁꯤꯒꯤ ꯃꯔꯛꯇ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯝꯅ ꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯔꯛꯄꯒꯨꯝ, ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯪꯅ ꯂꯣꯏꯅꯔꯛꯄ ꯃꯄꯥ ꯃꯆꯥꯒꯨꯝꯕꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯅꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯆꯍꯤ 2 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯥꯡꯕꯤ ꯆꯍꯤ 19 ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝꯗꯨ ꯉꯥꯡꯕꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯃꯍꯩ ꯍꯜꯂꯛꯂꯕ, ꯂꯣꯛꯄ ꯌꯥꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯇꯤꯟ ꯀꯥꯡ ꯀꯌꯥꯅ ꯃꯍꯩ ꯃꯔꯣꯡꯁꯤꯡꯗ ꯑꯆꯧꯕ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯈꯪꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯅꯧꯅ ꯑꯃꯨꯛ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯊꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯊꯥꯔꯒꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯗꯣ ꯂꯩꯒꯗꯧꯔꯤꯕꯅꯣ? ꯂꯩꯗ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯆꯥꯒꯗꯧꯔꯤꯕꯅꯣ?" ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄ ꯍꯥꯏꯕꯗꯨ ꯌꯥꯎꯔꯦ꯫ ꯉꯥꯡꯕꯤ ꯍꯧꯖꯤꯛꯁꯨ ꯅꯍꯥꯟꯈꯩꯒꯤ ꯃꯇꯧꯒꯨꯝ ꯅꯨꯄꯥꯗꯨꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫
ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯗ ꯃꯥꯒꯤ ꯈꯨꯜ ꯑꯗꯨ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛꯀꯤ ꯋꯥꯔꯤ ꯇꯝꯂꯝꯃꯤ꯫ ꯉꯥꯡꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ ꯆꯔꯥ ꯍꯦꯟꯕ ꯌꯥꯎꯅꯔꯦ." ꯅꯨꯄꯥ ꯑꯗꯨ ꯉꯥꯡꯕꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯇꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨ ꯃꯥꯅ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯉꯥꯡꯕꯤ ꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯗꯨ ꯃꯈꯨꯠꯇ ꯈꯥꯎꯖꯥꯎ ꯑꯃ ꯄꯥꯏꯔꯒ ꯉꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯎꯖꯥꯎꯗꯨ ꯉꯥꯡꯕꯤꯗ ꯄꯤꯔꯒ ꯍꯥꯏꯔꯛꯏ, "ꯁꯤ ꯉꯥꯡꯕꯤ, ꯃꯁꯤ ꯂꯧꯁꯤꯜꯂꯨ." ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯛꯂꯤꯕ ꯈꯥꯎꯖꯥꯎ ꯑꯗꯨ ꯂꯧꯔꯒ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯈꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯁꯦꯟꯌꯦꯛ ꯃꯌꯥꯝ ꯑꯃ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯉꯥꯡꯕꯤ ꯉꯛꯅ, "ꯃꯁꯤꯗꯤ ꯀꯔꯤꯒꯤꯅꯣ?" ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯉꯥꯡꯕꯤ, ꯁꯅꯥꯒꯤ ꯁꯦꯟꯌꯦꯛꯁꯤꯡ ꯑꯁꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯍꯩ ꯃꯔꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯅꯅꯕ, ꯃꯔꯨ ꯃꯔꯥꯡ ꯂꯧꯅꯅꯕ ꯃꯈꯣꯏꯗ ꯄꯤꯌꯨ꯫ ꯑꯗꯨꯕꯨ ꯁꯦꯜꯁꯤꯡ ꯑꯁꯤ ꯅꯪꯅ ꯑꯩꯅ ꯄꯤ ꯍꯥꯏꯕꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦ, ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯄꯤꯒꯗꯕꯅꯤ." ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯈꯜꯂꯒ ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯕꯤ ꯁꯦꯜꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯁꯦꯜꯁꯤꯡ ꯑꯗꯨ ꯆꯞ ꯃꯥꯟꯅꯅ ꯈꯔ ꯌꯦꯟꯊꯣꯛꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯑꯌꯨꯛ ꯉꯟꯇꯥ ꯈꯨꯟꯖꯥ ꯀꯅꯥꯁꯨ ꯌꯥꯍꯧꯅꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯈꯨꯟ ꯑꯗꯨꯒꯤ ꯌꯨꯝꯁꯤꯡꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯊꯝꯂꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯅꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯊꯣꯡꯖꯤꯜꯗ ꯁꯦꯜ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯁꯦꯜꯁꯤꯡ ꯑꯗꯨ ꯈꯨꯟꯖꯥꯁꯤꯡꯗ ꯐꯪꯍꯜꯂꯕ ꯃꯇꯨꯡ ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯃꯥꯅ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯖꯤꯜꯁꯤꯡꯗ ꯀꯅꯥꯁꯨ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯑꯉꯟꯕ ꯑꯌꯨꯛꯇ ꯊꯝꯂꯨꯕꯒꯤ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯁꯦꯜꯁꯤꯡ ꯑꯗꯨ ꯐꯪꯕꯗ ꯍꯔꯥꯎꯕꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯉꯥꯡꯕꯤꯅ ꯅꯨꯄꯥꯗꯨꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯃꯊꯃꯣꯏꯗ ꯄꯦꯟꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯃꯣꯟ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯪꯕ ꯅꯣꯡꯅ ꯈꯨꯝꯖꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯒꯗꯕ." ꯉꯥꯡꯕꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯍꯪꯖꯔꯛꯏ, "ꯃꯍꯥꯛꯇꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ?" ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯉꯁꯤꯗꯤ ꯑꯩꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯁꯦ ꯅꯉꯣꯟꯗ ꯂꯤꯔꯒꯦ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯅꯨꯄꯤ ꯑꯄꯤꯛꯄ ꯏꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯑꯁꯣꯟꯅꯅ ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯎꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯐꯥꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯑꯩꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ꯫ ꯃꯥꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯏꯪ ꯇꯞꯄꯤ, ꯂꯩꯇ ꯂꯥꯏꯔꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯥꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯃꯥꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯅꯣꯡꯃꯇ ꯇꯥꯕꯤꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯆꯩꯊꯦꯡꯅꯅꯤ ꯑꯩꯅ ꯉꯁꯤ ꯏꯊꯟꯇ ꯍꯤꯡꯂꯤꯕ." ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯈꯥ ꯇꯥꯅ ꯂꯤꯔꯛꯏ꯫ ꯅꯣꯡꯃ ꯆꯍꯤ ꯂꯣꯏꯔꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯍꯧꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥ ꯃꯌꯥꯝ ꯑꯃꯒ ꯃꯈꯣꯏ ꯄꯨꯂꯞ ꯂꯥꯛꯇꯨꯅ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯐꯝ ꯈꯔ ꯇꯨꯃꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃ ꯌꯥꯝꯅ ꯁꯣꯟꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯤꯜ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯑꯩ ꯏꯪꯕꯅꯁꯨ ꯂꯣꯏꯔꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯑꯍꯤꯡꯁꯤꯃꯇ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ, ꯑꯗꯨꯒ ꯆꯥꯅꯕ ꯈꯔꯁꯨ ꯄꯤꯕꯤꯌꯨꯕ." ꯍꯅꯨꯕꯤꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅ,
ꯂꯩꯇꯦ ꯆꯥꯅꯕꯒ ꯃꯁꯛ ꯃꯁꯥ ꯈꯪꯗꯕ ꯃꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯑꯩꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯨꯄꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯏꯃꯥꯁꯤ ꯌꯥꯝꯅ ꯁꯣꯟꯅꯁꯨ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝꯗꯣ ꯑꯩꯅ ꯆꯩꯍꯠꯇꯨꯅ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯔꯣꯏꯗꯅ ꯍꯩ ꯍꯅꯨꯕꯤ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯇꯟꯖꯥꯗꯨꯗ ꯍꯅꯨꯕꯤꯗꯣ ꯈꯪꯍꯧꯗꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯑꯁꯨꯝꯅ ꯍꯤꯡꯕ ꯃꯇꯤꯛ ꯆꯥꯗꯦ ꯑꯁꯨꯛ ꯏꯪ ꯇꯞꯄ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯑꯩꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯅꯤ ꯅꯪꯒꯤ ꯎꯟ ꯃꯄꯥꯛꯇꯒꯤ ꯍꯦꯟꯅ ꯀꯜꯂꯕ ꯊꯃꯣꯏꯗꯨꯗꯤ ꯅꯪꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯎꯟꯁꯤꯅ ꯀꯣꯏꯁꯤꯟꯕ ꯃꯇꯝ ꯄꯨꯡꯕꯗ ꯎꯟ ꯇꯥꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯁꯤꯁꯨ ꯅꯪꯅ ꯋꯥꯈꯜ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯇꯨꯝꯗꯨꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯂꯩꯕ ꯑꯣꯏꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯁꯤꯟꯅꯈꯤ ꯅꯨꯄꯤꯗꯨꯁꯨ ꯏꯆꯥꯗꯨ ꯍꯦꯛ ꯄꯨꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯃꯐꯝꯗꯣ ꯑꯗꯨꯃꯛ ꯈꯪꯈꯤꯗ꯭ꯔꯦ ꯑꯩꯅ ꯐꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯑꯁꯥꯎꯕꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡꯅ ꯉꯁꯤ ꯑꯩꯅ ꯁꯨꯝ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯉꯥꯡꯕꯤꯒꯤ ꯃꯐꯝꯗ ꯂꯤꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯉꯥꯡꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯌꯥꯒꯗ꯭ꯔꯥ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯌꯥꯔꯣꯏ ꯂꯥꯛꯑꯣ ꯆꯪꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯉꯥꯡꯕꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡ ꯊꯝꯂꯤꯕ ꯀꯥꯗꯨꯗ ꯄꯨꯔꯛꯂꯝꯃꯤ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯕ ꯐꯃꯨꯡ ꯑꯃꯗ ꯂꯤꯛꯂꯤꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯈꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯉꯥꯡꯕꯤꯁꯨ ꯎꯔꯤ ꯉꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛ ꯑꯁꯤꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯨꯝꯅ ꯉꯥꯡꯕꯤꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯛ ꯇꯥꯛꯂꯒ ꯅꯨꯄꯥꯗꯨ ꯀꯞꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯨ ꯌꯥꯝꯅ ꯂꯥꯜꯂꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯐꯖꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯋꯥꯍꯩꯁꯤꯡ ꯁꯤ ꯏꯆꯥ ꯉꯥꯡꯕꯤꯅ ꯅꯪꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯕꯨ ꯊꯦꯝꯕꯤꯔꯔꯤ ꯅꯍꯥꯛ ꯑꯃꯨꯛꯇꯗꯤ ꯍꯜꯂꯛꯈꯣꯕ ꯑꯁꯨꯝꯅ ꯇꯟꯖꯥꯗꯨꯗ ꯂꯤꯛꯂꯤꯁꯤꯡ ꯑꯗꯨ ꯃꯊꯟꯇ ꯆꯦꯛꯈꯥꯏꯔꯛꯂꯝꯃꯤ ꯂꯤꯛꯂꯤꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯆꯦꯛꯈꯥꯏꯗꯨꯅ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯤꯗꯨꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯁꯥꯡꯅ ꯋꯥꯈꯜ ꯇꯥꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯨꯔꯕ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯇꯨꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯎꯅ ꯀꯣꯏꯁꯤꯟꯗꯨꯅ ꯎꯟꯒꯤ ꯃꯄꯩ ꯂꯩꯔꯝꯕ ꯑꯗꯨ ꯇꯞꯅ ꯃꯥꯡꯈꯤꯗꯨꯅ ꯐꯖꯔꯕ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯌꯦꯅꯤꯡꯊꯥꯒꯤ ꯁꯛꯇꯝ ꯑꯃ ꯎꯕ ꯐꯪꯂꯝꯃꯤ ꯎ ꯋꯥ ꯄꯥꯝꯕꯤ ꯄꯨꯝꯅꯃꯛ ꯁꯪꯂꯤ ꯍꯩꯂꯩ ꯀꯌꯥ ꯅꯤꯡꯊꯤꯖꯅ ꯄꯥꯜꯂꯤ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯛꯏ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯑꯩꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯑꯁꯨꯝꯅ ꯅꯨꯄꯤꯗꯨꯗ ꯍꯧꯈꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯄꯤꯔꯝꯕ ꯆꯩꯕꯤ ꯆꯩꯊꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯒꯨꯝ ꯍꯪꯂꯛꯏ ꯅꯨꯄꯥꯗꯨ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯇꯞꯅ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯂꯥꯛꯂꯒ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯋꯥꯔꯤꯗꯨ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥꯗꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯪꯂꯛꯏ ꯅꯨꯄꯥ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯗꯨꯔꯥ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯏ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯉꯥꯡꯕꯤ ꯀꯧꯏ ꯃꯍꯥꯛꯁꯦ ꯅꯍꯥꯛꯀꯨꯝꯅ ꯌꯥꯝꯅ ꯐꯕꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯆꯍꯤ 2 ꯁꯨꯔꯛꯂꯦ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯅ ꯅꯨꯄꯤꯗꯨ ꯉꯥꯡꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ
ꯃꯥꯒꯤ ꯈꯗꯥꯡꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨ ꯑꯍꯨꯝ ꯑꯁꯤ ꯑꯩꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯥꯅꯤ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯉꯛꯅ ꯉꯥꯡꯕꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯎꯗꯦꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯉꯥꯡꯕꯤꯒꯤ ꯈꯗꯥꯡꯗꯒꯤ ꯁꯝꯕ꯭ꯔꯨ ꯑꯍꯨꯝ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯂꯥꯏꯔꯦꯝꯕꯤꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅꯪꯒꯤ ꯁꯩꯕꯤ ꯁꯩꯊꯦꯡ ꯑꯁꯤ ꯀꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯅꯪꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯂꯪꯉꯥ ꯂꯪꯁꯤꯟꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯏꯔꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯉꯥꯡꯕꯤꯒꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜꯅ ꯉꯥꯡꯕꯤꯕꯨ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯉꯥꯡꯕꯤ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯅꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯎꯕꯗ ꯉꯥꯡꯕꯤꯒꯤ ꯃꯃꯥꯗꯨ ꯉꯛꯅ, ꯏꯆꯦꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯉꯥꯡꯕꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕꯗꯨꯗ ꯀꯣꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯉꯥꯡꯕꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯉꯥꯡꯕꯤꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯅꯪꯗꯤ ꯅꯨꯄꯤꯁꯦ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ? ꯉꯥꯡꯕꯤꯒꯤ ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯉꯁꯤ ꯏꯃꯥ ꯄꯤꯔꯒꯦ꯫ ꯅꯪꯁꯦ ꯅꯪꯒꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯒꯤ ꯄꯣꯛꯆꯕ ꯏꯆꯥ ꯅꯠꯇꯦꯅꯦ꯫ ꯅꯪꯗꯤ ꯑꯩꯈꯣꯏ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯒ ꯅꯨꯄꯤꯁꯤꯒ ꯅꯪꯒꯤ ꯑꯁꯦꯡꯕ ꯏꯃꯥ ꯕꯕꯥꯅꯤ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯌꯥꯔꯣꯏ ꯈꯟꯅ ꯃꯃꯥꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯆꯔꯝꯃꯤ꯫ ꯉꯥꯡꯕꯤꯁꯨ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯎꯔꯦ ꯇꯞꯅ ꯇꯞꯅ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯒꯤ ꯃꯥꯒ ꯌꯥꯝꯅ ꯃꯥꯟꯅꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯉꯥꯡꯕꯤꯒꯨꯝꯅ ꯃꯁꯝ ꯉꯥꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯈꯗꯥꯡꯗ ꯊꯨꯡꯂꯤꯕ ꯁꯝꯕ꯭ꯔꯨ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯃꯁꯛ ꯈꯪꯂꯕꯗ ꯉꯥꯡꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯍꯔꯥꯎꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨꯁꯨ ꯅꯨꯡꯁꯤꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯕꯤꯕꯨ ꯌꯣꯛꯆꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯉꯥꯡꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯔꯕꯗꯨꯗ ꯉꯥꯡꯕꯤꯕꯨ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥꯗ ꯁꯤꯟꯅꯔꯝꯂꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯕꯤ ꯃꯥꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯍꯪꯗꯨꯅ ꯂꯥꯛꯄ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯗꯨꯅ ꯑꯁꯦꯡꯕ ꯃꯥꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫